Mityang tabiri pumnamakpu khurumjari Danyup Mataram Nokchari. Sandokchari Bathoram as the Impact TV gi. Entertainment news kagi Mapao Puzalak ba Mami Mapao ni. Ngasi, Mami Mapao gi chama ga kuntragan nithoirak suba episode asida. Kari karamba Mapao sing Puzalak bagi haibadu miyam na thamjage. Ahan Mapao da Puzalakli. Impact TV ki anchors oiribi Miss Manipur Thaunaujam Strela Luwangna. Femina Miss India 2023 ki second runner-up Tarakibagi Mapao. Femina Miss India 2023 ki grand finale ki red carpet event Imphal ki Khumalnapa Indoor Stadium da Pangthokibagi Mapao. Indie Meme Film Festival 2023 da Lamdam Asigi Saknaraba filmmaker Romy Maitegi Aikhoigi Yumna Best Narrative Feature gi Audience Choice Award Panglakibagi Mapao. Sikada Film Production na Khudol Tamba RJ Star Production gi banner makhada puthokpa Manipuri short film Lembi Leima MSFDS ta utkibagi Mapao. Mitai Hindu lining bu chatpa singi sajibu cherau bagi thauram haukiba April 13 da lamdam asigi miyam na harau tayamna pangthokna kibagi Mapao. So guys, ngasi aham Mapao da puzirakli basi VLCC amadi trends na ko present tawba Femina Miss India 2023 da Impact TV anchor su oribi Miss Manipur Thaunaujam Strela Luwangna second runner-up tarakre. Femina Miss India 2023 ki title su Miss Rajasthan Nandini Gupta na phanglakhibaga loinana Miss Delhi Shreya Punjana first runner-up tarakhibagi Mapao si miyam punna meeting taminis. Impact TV ki anchor su oiribi Miss Manipur Thaunaujam Strela Luwangna Femina Miss India 2023 ki second runner-up takre. Miss India. Second runner-up is Femina Miss India Manipur 2023. VLCC amadi trends na co-present over Femina Miss India 2023 ki title Miss Rajasthan Nandini Gupta na fangkibaga loina Miss Delhi Shreya Punjana first runner-up taki. Manipur tourism na yumbu oiduna Imphal gi Khumalnapa Indoor Stadium da haukiba April 10 mangada yankaiga mapan rak suva Femina Miss India 2023 ki grand finale adu chathakivani. Femina Miss India 2023 asida leibak asigi tongan state amadi union territories singi khangatlaba punna contestant kuntrana saruyaki panba yawadi March kungani thoida Mumbai da pangthokiba Femina Miss India 2023 ke sub contestant Miss Manipur Thaunaujam Strela Luwangna subtitle ani trans Miss style icon amadi color bar Miss glamorous look fangba laikravani. Yankaiga Mapanrak Suba Femina Miss India 2023 gi beauty pageant asida Impact TV ki anchor su oribi Miss Manipur Thaunaujam Strela Luwangna second runner-up tarakpada Impact TV ki mahut sinjaraga Mami Mapao gi maikidagi a big congratulations haiba wafam asi thamjabaga loinana Strela na tawru khuding makta mai pakpa isona thauzambi oirasunu haizari. Femina Miss India 2023 gi grand finale gi red carpet event ta saruyakibi Soma Laishramna nungaiba phongdora khibaga loinana Manipur da Femina Miss India 2023 gi grand finale pangthokpa asina lamdam asida laiba modeling sinfam ama oina chatningba naha singda achauba inot ama piba ngamlagani haina phongdora khibaga loinana fashion designer Robert Naremna design tawba Manipur gi phazaraba fanek amasung inafina Femina Miss India 2023 gi top finalist 12 ta sethanduna Manipur promote tawbada nattana ayeng basingi pukning chingsin khibagi Mapao asi amu miyam punna meeting taminis. Femina Miss India 2023 ki grand finale ki red carpet event Imphal gi Khumalnapa Indoor Stadium da haukiba April 10 mangada pangthokiba aduda leibak asigi celebrity kayana saruyaki. Red carpet event saruyakibi Manipuri film actor Soma Laishram Nahai Manipur da Femina Miss India 2023 ki grand finale pangthokpa asina lamdam asida leibiba modeling bu sinfam ama oina chatning ban naha singda achauba inot ama piba ngamlagani.
I feel really proud. It's a very proud moment for our Manipur also because entire Northeast Hana Manipur da sin bane for the first time in Northeast. It's happening in Manipur and I feel very happy and I would like to thank Times of India, Manipur Tourism of course and Femina Miss India organizer for bringing the grand event here in Manipur. Seeing the high target in Manipur da model oining ba ko like sigisina magi kano oina profession oina lak ke haba angang na ha mayam lady ko. So seeing this with their own eyes, they can feel that they can achieve this much in their life and also example ama koi government sina set tawre hojikti. So I think this is it's really their dream come true and also a gateway for them for their dream. Femina Miss India 2023 के top finalist तरागा निथोइदा मणिपुर की ममिंग लेरबा fashion designer Robert Naurem ने design तौबा मणिपुर की फजरबा फनेक अमसुंग इनफी सेटहंदुना मणिपुर बु promote तौबता नक्तना beauty pageant असिगी grand finale येंगबा लाखिबा अयेंगबा सिंगी पुकनिंगशु चिंगसिंकी Fashion designer Robert Naurem na phongdorakibada Manipur da Femina Miss India 2023 ki grand finale pangthokpa asina lamdam asida leiriba designer sing maru aina fashion industry da khong thangjiningba singda achauba khudong chaba ama piba ngamlagani haiki. People like us who have been, trying hard to get a platform and, showcase our traditional clothes to the rest of the world. This is a huge opportunity for me for allowing me to represent our state Manipur and showcase our beautiful weaves of Manipur, uniqueness about our handloom and textile to the rest of the nation and rest of the world. I thank Times of India and the Miss India organization for putting me on board and being me part of this prestigious pageant of our country. Femina Miss India 2023 ki grand finale Manipur ni yumbu oiduna asumna pangthokpa asi Manipur miyam gi oina yamna chawthokchaningai ni haina Mami Mapao gi maiki dagi apenba phongdokchabaga loinana Manipur gi fajaraba phanek amasung inafi top finalist taraga ni thoida serhanduna Manipur promote tawbada Robert Naurem na lawkiba thawdangi damak Mami Mapao gi maiki dagi thagatpa phongdokchari matang swari yamna tima break amatang lawjege khongliyang hanjarake Impact TV mi ingtadun leibi. Welcome back. Adom dum yang tabiri ba asi Impact TV de sandok chariba. Mami Mapao gi chama ga kontra ga nithoirak suba episode ni. Break ki matung da pujarakli ba Mapao asina. United States of America gi Austin City da pangthokpa Indie Meme Film Festival 2023 da lamdam asi gi saknai ba filmmaker Romi Maitei gi film Aikhoi gi Yum Our Home na Best Narrative Feature gi Audience Choice Award phanglakhiba gi Mapao asi amok miyam punna me eng kaminasi. Hazazu numit khuding Bullet the kilometer. Young Kayanga, Toba Light today. United States of America ge Austin City da pangthokfa Indie Meme Film Festival 2023 da lamdam asige saknai ra filmmaker Romi Mijay gi Aikhoi gi Yum Our Home na
Best Narrative Feature gi Audience Choice Award fanglakli. The Audience Choice Award for the Best Narrative Feature goes to Our Home. April 12 taruk fauwa United States of America ki Austin City da pangthokpa Indie Meme Film Festival 2023 asida South Asia da puthokpa film kuntraga mangana changdam naki hairi khoi yum Our Home hairi film asi malem asida paikhat liba chawkhat khongthang khudingmak mahausabu ngak senbiba mathautai haiva pauzil puva film amani film asi mamang the International Critic Forum na Fipraxi Award for the Best International Film Award fangkibata natana Manipur State Film Award tasu Best Feature Film amadi tongan ba award mga fanglakhraba film amani award haibsmaktabu kanoni hena koigi chatiba lambi da adi puning thogolapa kanoduni award phangbai nuai adi pulapini adamase ai khakti film nate adi akhoi wari ni akhoi punna namma smai ni zaba wari ni mona zaman hagra atu kuba kubir nuai ba ha adu hek atum thangna bo mikup se dum khanjari sai ta nawai des wazar la koi manipur cinema si yankai sune na koi chakung to adu yankai matungi changakpadadi kari tobana adi nawai digen tum kan khanjari ba gano ado manipur cinema na se yankai ma thoi pharak pas at least haju kari gumba kharadi contribute to ge have some sang ninga ki pa dam ni khara smai award ka phangpa manipur cinema na se yankai ma thoi shuru pas smai na si kadang karu makara mayam da koi mari li ngam ba sa phang ma se machine nuai award phang padudi Aikoigi yum Our Home High River Film asi April 12 dagi chathagadoriva 45th Moscow International Film Festival dasu utnanava official selection fanglakle hairi Ipai puna thambiramban naurela du chit na payu National amadi International Award kya phanglakhraba Romi Maita gi film Aikoigi Yum Our Home na Indie Meme Film Festival 2023 da Best Narrative Feature gi Audience Choice Award phanglakpada Mami Mapao gi maikek degi thagatpa amadi nungaiba phungdokche Sikada Film Production na khudol tamba amadi RJ Star Production gi banner makhada puthokpa Manipuri short film Lembi Leima haukiba April 13 da Imphal ki Palace Compound da leiba Manipur State Film Development Society MSFDS ki auditorium da show ani thokna kaptuna miyam da khudol tam ki bagi Mapao asi amuk miyam punna miling kamni Mijing tabiraba mayam punna bu khurumzari minakumari ilangbamna taramna opcheri Aihakna hauzik leizariba mafam asi MSFDS ani Sikada Film Production amasung RJ Star Production Lembi Leima haiba film asigi premiere show uthamdani Within 60 days of release it won 21 national and international award mayam punna meeting taminasi aduga film sigi star amasung cast and crew lakliba mayam singa siga unaduna wari sanabagi saktamadasu mayam da ucharake meeting taminarsi Sikada Film Production khudol tamba amadi RJ Stars Production ge banner makhada puthokpa Manipuri short film Lembi Leima miyam da utkrei Lembi Leima haiba Manipuri short film asi haukiba April 13 da Imphal ge Palace Compound da leiva Manipur State Film Development Society MSFDS ge auditorium da show ani thokna kaptuna miyam da khudol tamki Lembi Leima haiba Manipuri short film asida Bala Bijo Navin Jagvir Shandu Konikar amadi Niranjoyna saktam langli haiba film asigi writer na Mayang Pratap Singh amadi Niki Chandamni Bizo Thangzam amadi RJ na producer oivaga loina na Mayang Pratap Singh na direction piva film amani ay kano tawbi matamda film sida thingna rakhiba awaba saru amaga adi nungaibagi saru amaga mayam damta haibiramu ba awaba je adum thoidokpagi film gi boina awabdi leitre aduga location gi mafam je akona shooting yam kanna taw chathari ngai matam 3 days muksin nong ji sugle leptawa
ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛꯇꯪ ꯑꯩꯈꯣꯏꯗ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯊꯣꯏꯅ ꯑꯋꯥꯕ ꯈꯣꯠꯄꯒꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏꯠꯀꯤ ꯑꯦꯗꯖꯁꯃꯦꯟ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯈꯤ ꯑꯗꯨꯃꯥꯏꯅ ꯋꯦꯗꯔꯁꯤꯅꯦꯕ ꯋꯦꯗꯔꯁꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯐꯖꯕ ꯑꯐꯕ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣꯅ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯂꯦꯝꯕꯤ ꯂꯩꯃ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯐꯤल्म ꯑꯁꯤ KIFF International Film Festival 2022 ꯗ Best Indian Film, Best Actress amadi Best Supporting Actor ꯐꯪꯂꯛꯈꯤꯕꯒ ꯂꯣꯏꯅꯅ Diamondville International Film Festival 2022 ꯗ Best Indian Film amadi Best Actress amasung First Northeast India International Film Festival 2022 ꯗ Best Northeast Indian Film amadi Best Actress gi mana fanglakhraba film amani ꯑꯩꯈꯣꯏꯁꯦ ꯊꯧꯗꯥꯎꯕꯧ ꯂꯩꯀꯥꯏ ꯃꯤꯡꯅ ꯁꯅꯥꯖꯥꯎꯕꯤ ꯍꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯔꯣꯏꯕꯩ ꯁꯤꯟꯗꯣ ꯃꯥꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏ ꯐꯖꯩꯌꯦ ꯇꯨ ꯆꯨꯡꯉꯦ ꯚꯦꯔꯤ ꯁ꯭ꯇꯟꯅꯤꯡ ꯀꯣ ꯑꯩ ꯍꯥꯟꯅꯗꯤ ꯌꯥꯝ ꯀꯟꯅ ꯌꯦꯡꯕ ꯐꯪꯗꯦꯕ ꯑꯗꯣ ꯉꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯨꯝꯅꯤ ꯍꯥꯏꯗꯤ ꯄꯥꯝꯃꯨꯗ꯭ꯔꯅꯦ ꯃꯥ ꯑꯗꯨꯝ ꯀꯨꯝꯅꯤ ꯑꯗꯨꯝ ꯍꯦꯟꯅ ꯀꯣ ꯍꯧꯖꯤꯛ ꯂꯩ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝꯁꯤꯗꯒꯤ ꯍꯦꯟꯅ ꯐꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯍꯦꯟꯅ ꯐꯖꯕ ꯎꯠꯀꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗ ꯐꯨꯜ ꯊꯦꯡꯛ ꯌꯨ International amadi national gi mana kya ama phanglakraba lembi leima hariba Manipuri short film asi makha tanasu award kya phangba ngambo oibi kho haiba wafam mami pau gi maike degi thamje aroibada pujarasliba mapao asina Manipur da Vaishnav Hindu lining bu thajaba amadi pamjaba mitai amasung Brahman singi sajibu charauba Manipur gi tampak ki mafam kya da lining laison amasung chatnabi gi matung inna harau tiamna hokhiba April 10 ga marida pangthokhiba gi mapao asi amu miyam punna meeting taminas Vaishnav Hindu lining bu thazaba amadi pamjaba mitei singi shajibu cherauwagi thauram haugiba April 10 ga marida lamdam asigi miyamna harau tayamna pangthoknakre Cherauwagi kumai asi Hindu calendar ki matung inna April 10 natraga April 10 ga marida chahi khudingi pangthoktuna lakli chatnabi matung inna numit asida nat ki oiba fizet leiteng setlaga anoba manama sing kaya lining thoksana mahida athen pot karaba matung thauni thauram chathanai lining thoksana mahida katlaba manama sing adubu mathen lukoi oina thong thaklaba matung yum gi thonghalda thadoknai amasung mathen lukoi sing adu yum thangnariba singa lanaduna chaminai Numit asigi nungthilgi matamda chingkaduna yaifa thauni nijabaga loinana numidangi matamda thabal chongbagi thauramsu pangthoknakhi Sajibu Cherauba kumhai asina lamdam asida khundaminariba phurup masalgi marakta lainariba nushinabagi mari adubu hena chichin hanbaga loinana lamdam asibu chaukhatpa tangdu leitaba amadi nunga yaifaba lamdam ama oirasanu haina mapugi mafamda mami pawgi maikegdagi thawni jari. And that's all we have in this episode. Mathangi episode ta anobo paw kya ga loinana umlakchige. Until then, keep watching Impact TV. Bye bye.